Diabetes Naba COVID patient Chada Taradi Numit Nida Siri study Masagi diabetes anaba lejaba COVID-19 patients in hospital admit toroba matungna makoi Chada Taradi Numit Nigi manungda si haina anab study amada claim tokray journal Diabetoria da phongkiba study aduda hospital admit toroba diabetes naba COVID-19 patients saru ahum thokpagi amadi Chada humpuga manga nupa ngaktani amasum sangsata sahi humdragi leng ngaktani hairi Diabetes ki aruba kaya laiba amasung sahi yamsilakpa maramna COVID-19 narakpa matamda siba yabagi khudongthiba yamna hengalai haksang noiba sawba matamda su mechanical ventilation darkar tarakpa amadi siba yabagi khudongthiba hengalai haina France ki research tawbu singna haiki study asida research tawbu singna haukiba March 10 dagi 38 fawbada France ki hospital yankai ga humdoida admit tokiba patient lising amaga sahunga taraga tere yengsinki makhoi ayambadi type 2 diabetes sada Marfuga mapan amasung Chada ahumna type 1 diabetes nabane lemhoriba casing na atopa makalgi diabetes nabane hairi study asida numitari ni subada patient mangagi manungda ama Chada 20.3d intubation darka taki amasum ventilation gi mating lauduna intensive care unit ICU da thamki aduga patient taragi manungda ama Chada tara 10.3 na siki hainu supoxation makhatana fundorakli